पाउसे युमफम ओइबा मरु ओइबा पाउ खरा अपडेट तौजरी लाई खुरुम्बा लाक्पसिंगदा कौब्रू काबो थिंगदे लाई खुरुमनबा कौब्रू सिंग करपा मियोइदा अथिंगबा पिखिबा लेते सर्वेगिदमक पुलिस के लोइना लाक्पा मियोइदमक थिंगनबा फिरेप लौखिबनी हाइना कमिटी ऑन प्रोटेक्शन एंड प्रिजर्वेशन ऑफ माउंट कौब्रू COPP के नफंगदोरगले कांगपोकपिदगी फंगबा पाउना हाई कौब्रू सिंगदा करिगुम्बा मखल अमदगी छारबे सत्थबा यारोय हाइना COPP के मखादा संगलगिबा खोंजंगी छरुकांबो ओइना ngasisu nini suba numit ki oina saitu Gampa zone area Laikot area Saparmaina area Tuzang area Tengjang area ni singba khol singi khonja singa police ke sauna mukna bathoke khongjang chokot pamyo ni chingna ba singa Koubru ki lambi de leiba concrete na sabu thong amba thogai ram thengna ke ado hariba thong asi mamang sahi da thokiba ichau da ayam sarukai kraba thong ni aire Hawjik jangse leba khongjang asigi matang da COPP ke na phongdor pagi matungena Hawjik phawbuda lai khurumba ki dama Koubru karak pamyoi amada khongjang doising na thingkiba amadi apan ba pikhiba daitre Survey tawna bagi dama security forces sing loina lakhiba lainga ki amadi mari-Leinana ba agency sing mioi sing khakta da athing batham khibane mamang da su Koubru ki khubam asi kanagumba phurup kanglup natragana lining amata ki akangna ba khubam nate Maramasina mafam asida church Laisang Masjid singba amata sadanaba committee na khan giba laikhrabani aidama khatari Masiki mathakta lamdam asida khundariba phurup kanglup singi mathakta nuaina daba thoktanaba Koubru ching asida phurup kanglup ki khenaba phurak pathabak amata tawdana khan grabane adoba pali balenga asina asigumba thabak chatrakpa si laibak thibane Koubru ka khibaki lambi de lairiba concrete chaba thong amate liba asiso Mamang say the Tokiba aso ichaun maram oidan thong asigi amber saro kai cravane Adubo langak handak miang apambaki mukta Adubo langak handak miang na apambaki mayukta chatarak libathong asibo Janing the Bafok point a question of Miam the Tongasi to Iron but when Mayai Ire Saragasida COPPK Sahilka Amadi Kangpopi CSO Lusing Basinga Manipur Police ki ADCB ani Kangpopi ki SP Additional SP Operation Amadi Additional SP Law and Order Kangpopi ki Apun ba mifam amma saitu da pangtu tar hiram kharada janaba prakre aire Mifam adu Loiraga tungde COPP ki mihut amana pangdor pagi matungina Hiram asigi matang da minister ga wari sanadri ba phawba nakal animal utamina leinaba haibadi Security Force amadi atai mari-Leinana department ki officers sina Koubru kana bhona daba amadi bakhatna khongjang changsin daba asine Loinar Police Department ki bakai daga su khongjang roising ka minister ka athu matam una duna wari sanadaba sinba hainasu yanaki aire Panbajabadi haukiba kumja lising ani kungi November kuntarukta Manipur lengat ki Art and Culture Department da Koubru amadi thangjingbo Manipur Ancient and Historical Monument and Archaeological Site and Remains Act 1976 ki section 4 ki subsection 1 ki matungina Protected Site when Lakpada Order Tokibane Order adu bajaring the Musin Order Tokibane asidagi numit homponi phawki panungda laingak da khangalakna bu chupang dokibane adumainaba committee ki maikedi order adu akan bafongda jaring da bafong dokiba leirabasu amade Tuzang area the chief association amadi saito gi chief tongbang haukipna mari-Leinana documents singa loinana lainga ki order adu bajaring da bafong dokiba leikhrabasu wafamase se minister ki bafam da jagdoba asi yamna angakpa phawi aina COPP ke namakata phongdorake amarum da Manipur lengak na Koubru ki laifam len da thajin khema Manipur police commando ki team sing mafam aduda ngasi numidang waram thongkhre makoi mafam aduda kem tawkhre atopa pau amadana ku matung dagi KIA na military basing amasung police outposting attack tawkhre marboiba hill base khudum chankhre Myanmar ki gelhaumi lalhauba group kyamrung ki marung dagi amboiriba Kachin Independence Army KIA na Myanmar military junta ki forcing ki mukta lanthengnare Aung San Suu Kyi na luching ba civilian government adu thugai ki ba military ku adu ki matung dagi Kachin state ki manung dalaiba Bakhant Nokaung Injanjang Wayingmo amasung Mama upta KIA na military basing amasung police outpost attack tawkhre China ngamkoi manakta leiba lan gi miyang da jamna maru eba hill base adu hauki batha da Kachin Independence Army na military ki khutta ki khudum chanki bane hill base adu amkhana pasin na bi pandam da military junta gi force na hauki ban mit kharni da akan ba addiction chathra ki duna su
KIA na haujusu base adu paiduna leire Tatmado Myanmar Armed Laija da leiriba KIA headquarters ki khada kilometer kuntrarom lapada leiriba Alo Boom Hill Station adu attack tawna ground troop jake amasung yamdrabada fighter jet ani sinaki adubo haujuk pawada mafam adu KRA na paiduna leire Makoi ki attack adu junta force ngina kandagi infantry battalion amiki command officer amba yauna jamna chawna misimina thokre haire khudingma KIA ki control makhada leiri haina KIA ki wangaloi Colonel Nobuna haige sanabagi pau amada Pakistan ki Babar Azam na India ki captain Virat Kohli interim laga ODI ki batsman ranking tamako oikhibaga International Cricket Council ngasi lauthor ki batsman ranking tamatam kuina one day international ki batsman ranking tamako koiramba India ki captain Virat Kohli interim laga Pakistan ki Babar Azam na number 1 position that laikre Pakistan ki Babar Azam na India ki Virat Kohli dagi point dipan hendramako oikhibane Pakistan ki batsman Babar Azam kumja lising ani tara amasung lising ani tara ga nithoi ta pangthoki pa U19 World Cup ta yam maru oiba thadang laukibane kumja lising ani tara ga manga dagi auduna Pakistan ki senior team da saruk yara khibane mana South Africa ga sanakib anba match ta run chamaga sumna ahum lobangam khibadagi punna point sanipan jakhai ga nipan phangdun ODI ki batsman ranking ta bako khibane India ki captain Virat Kohli ani suba ODI match ta run kuntra ga nithoi khak lobangam duna Point sanipan jakai gini thoi phanglaga ani suba position da hanthake bane Pakistan ki batsman Babar Azam na India ki Virat Kohli na namit lising amaga chani yakai gani pan makuk waramba adu loisen hanke Pakistan ki batsman Babar Azam na test batsman ranking the career ki khwaidagi phajaba oina manga suba position da laipangam ke T20 batsman ranking ki mamang da number 1 position taramba Babar Azam ahum suba da leire makhatar ba ato papau amadana Koubru Laisang ki matang da ningthau Laisang ki warol maram jai Thaji ki taragum doida udra sanglen sana konung da sinduna andak jahi ki sai thabada saisu khusin na bagi tharong pangthoki pau segi kuthang da lebak miam khangnare tharomadu da ningthau na Koubru Laisang ki matang da akoi bada khundari ba khunja sing da thambaki bo wafam da handau khanjin ki tangai fadaba thambir pa lebak miam amade kanglup khuding maki losing basing ki damak tadi masida ki hena lebak phaba ani Suraroi drug khanjai haina maichau ningsing lup khurai amade lairembi senthalup anina punda thadorokba cherola mana aire cherola sna makha taribadi chanabi thasna pegi matungina lebak ki damak ibong manungki oiba wafam da lebak ningthauna miyang changlaga woroisin purakpa haibasi malemgi oina janaraba am oiribane ningthawa mo oibagi masil pangthok ningbagi ihulne itihas ki tangkak amadage khaibung gi wakhul lainaramba handak Koubru Laisang ki matangda Laurukadoriba ining thogi thawtang lebak asida apun bagi saktam amadi soidana sagat bangam lagani aibase lebak miam gi aset pathajabane marakasida Nouna Mioi kunga mathoi positive oire active case samaga confirm dai sure Manipur da hauki bapung kunmari asige manungta Nouna Mioi kunmathoi COVID-19 positive oiba thengna duna haujik pawada state asida laisat asi positive oiba thengna khip apun ba mising lising kun mapan changwa umboga mathoi yaukhre Loinana active case sama kuntragum dai leiri haina COVID-19 command control room dage thadorokba cherola mana haire cherola sigi matungina nauna positive oikhreba sing adu rims dagi mapan janims dagi amma public hospital dagi amma maipak pidagi amma raj medicity dagi manga susanpur dagi ahum amadi tengnopal dagi amane hajuk phawada positive oriba apun ba mising lising kun mapan changwa humpoga mathoi asigi manuda lising kun daruk chamaga sukna marina general population dagi ne Loina da lising ahum zamri yang kai tarik na CAPF ki person singe State asida COVID-19 positive oidun leramba mioi taruk anaba pharaduna amade quarantine tawbagi matam churaduna disaster tawkhibaga loina na haujik phawadu lachat asi naruraga phagalakhraba apunba bising lising kun mapan chupna yang kai gani thoi jawduna phagalakpugi chang chada 98.27 yaukhre tumu da Nepali Matei manao army na Kaptuna Hatkhre India ga thangnariba town tumu da lebak parliament ki Ayukta motorcycle tongduna lakban Nepali Matei manao military na Kaptuna Hatkhre makoi asi bhaksang singa du lambi mapan ki khongbal dagi phangki aina mapam adu dagi meising na Myanmar nau da phangdoke laikhidraba Matei manao ani adu Kisan Gautam amasong Haramya Gautam ni aina sakhangkhre makoi ani se Myanmar ki Gorkha Furuk ki mioi ne sat Loiraga Hingjabari makoi bu hatpa matam da sangom jawba patra loinarame sangom jon ba chatpa oramgari haina thajanari Makoi ni asi bhaksang adu local relief group na hospital amagi mok mada thake
military troop na asi baksang singdu munduna pukhigadra haibagi akiba leibadage namit adumakdada Nepali Gorkha gi sanabi matungina poloikre laikhidraba matai manau adugi masa nupa ani nupi ama thamlamme laibak pupa numit ki nongthil da junta armed force na tumudagi nupa ama amsung nupi ahum phake jumsagasagi ayukta police amsung lanmi na town adugi ward ani da thibu humpagi thabak chathagi ana town adugi miyochina phongdorakle ngasi ayukta di tongbai makhol takide makhona thibu humpagi thabak chathari base military ku gi mayukta lai haina singnaba miyosingi bayumdane myarasigi matungda loinana thibu humpagi thabak chatharakpa asidagi kiraba tumugi miyo kya India rom da chensinarakhre aina pau asina makhatare dakalamorom da MP Dr.RK.Ranjan positive oire Lok Sabha ki MP Dr.RK.Ranjan COVID-19 positive oire aina thajaba yapa mapamdagi phangba pauna aire adomopo MP Dr.RK.Ranjan positive oibaki khopamasi official oina lauthokpadi leitre panbajabadi Manipur gi legislature sing manungda chief minister N Biren works minister TS Biswajit MLA Fazur Rahim amasung anagi social welfare minister naibsa kikwenso COVID-19 positive oira pamatung phagatkrabane makhatarpo atopa pau amadasu Nongmei kappagi video amaga mari-Leinana Nongmei mapu phare social media da Nupimacha amana license gun pistol kappagi video ama viral chatkhiba aduna chenaba Nongmei adugi mapu police na phare pharabanupa adugi mami wakambam ke chandra sahi kuntra apopagi ming W ibu masa kawi takil khongbal dagine police na gisandra gi license gun point kuntra gani thoigi pistol ama amasong kapajari ba maru kuntra ma thoisu phare aire aro beto content singa sigi maru iba pau khara asi pau damjari ba Manipur local news YouTube channel amadi Facebook page asidagi yang video pupunamba pathaga chari channel asena tomta kanarabade subscribe to video subscribe to biramu loinana like and share to busu kawi ganu punamba pu amakana